lamyanba irabati tung indabana tokhai tanabagi wakhalon laglibani haina bimolna phongdokhre lamyanba hijam irabot khunai amabu mamai chumduna puba ngamba apunba manipurgi wakhalon chagalamba lusingbani lamyanba asigi mapok numit khaktamak ningsinglaga mahangna chetlamba lambi tung indabana ngasidi lamdam asida tokhai tanabagi wakhalon laglibani haina Inner Manipur Lok Sabha gi MP Dr. Angomcha Bimol akoijamna phongdorakre jananeta hijam irabat Birthday Celebration Committee na sinduna Ya School Police Lane da laiba Manipur Dramatic Union MDU gi hall da ngarang pangthokiba chama kunmapan chuba jananeta hijam irabat ki mapok pumon thoramda irabat and unity and integrity of Manipur haiba hiramda lecture piraduna wapamasi MP na phongdokibani thoram aduda MP Bimol na hai lamyan ba hijam irabot pu maming khaki oina haikalaika tamba toklase lamyan ba sigi apunba Manipur gi wakhalon amadi manaba khunai gi manglan adu mangphau hannaba mirol asina thaudang lause aikhoi khudingmaki wakhalonda lamyan ba asina sagalamba wakhalon adu ikai khumnaduna thabak thoram pangthoknaba honasi haina phongdoki Khul Ngakpa haiba ama Phaba Lakpa Cdo Gari Matm Pumbagi Onthokhre Special Commando gi kangbuna Khul Ngakpa yauramba miyoi ama Phanaba lakpada khoi saunaraba laikai miyamna Special Commando gi kangbu aduna tongduna Lakpa Gari ani thugai ki bagaloinana Gari Matm Pumbagi Onthokhre Gari sing aduda tongduna lakhiba sing aduda khutthakre thaudok asti ngarang ayu pung 10 nimpurom taba matamda khundrakpam AC gi manung chanba Kewa Pauzuda Thokibani, Taudok Thokpangi Manak Nakpada Laiba Miyoi Singdagi Phangba Paugi Matung ina registration number Thadaba I-20 car amaga Baleno car amagada tongduna lakpa miyoi sing ngarang Kewa Forest ki lambida ngaihak leita na thauba amadi mafam amada ngaihak amuk khamduna leiba mafam aduda job card ki thabak suriba khunja singna uki hairi Miyamna singnaba leibadagi hangluba matamda gari ani aduda tongduna lakba miyoi sing aduna mafam achidagi drug lalonba miyoi ama phanaba lakpani aikhoi manungi mini haiba kumlaki matam ikan kanadana laikai aduda leiba langi matamda Khul Ngakpa yauramba haujingna mana masing thaduna leiba misam amabu phanaba honarakpadagi khoi saunaraba miyamna gari ani adu thugai ki bagaloinana lambida Matm Pumbagi Onthokhi amadi gari aduda tongduna lakiba miyoi kharasu khutthaki tungda miyoi sing aduna makoi tare suba MR gi Special Commando gi personnel singni haina sak taklamki hairi akai atoi thokraba gari ani aduda commando singi uniform amadi khongup singchu yauramki thaudo adu thokli haibagi pau phangbadagi mafam aduda ahenba security force sing changchinduna miyamgi irang adu laksinki hauding mafam aduda ahenba force ngang senduna leiri hairi Rehabilitation Center Athingba Thmle Manipur khunai sida yemongnaba amadi tawpham thokdaba thabak kaya tawduna lagliba Bisnupurda leiba Union Kauba Rehabilitation Center ase Matm Pumbagi oina Athingba Thmle haina Kangla Communist Party People's War Group na phongdoragli lona thingkraba lalholub asigi Central Media Coordinator gi Secretary Comrade Lenin Mitai na khudek piduna thadorpa sirol asin hai aikhoi gi iramdam asina malemda mayai ka bachinjak puthokpada thoidok hendongna maming chetliba Gold Triangle ga yamnamak naknarambana ngasi mak iramdam asigi haurakliba tungi yumbirel na harol singi tungi punsi lambida achauba singnaba ama oiduna lagli hairiba achauba singnaba asibu mayoknaduna iramdam asibu kalhaunabagi damakta iramdam asigi ima ibel isal ise sing mayra paibi civil society organization sing laikai gi club sing amadi section khudimagna thengnaminaduna lagliba singthaningai ni adumakpu marak asida chemical dependent singbu laingnabagi damak leiriba rehabilitation center sing asigi marakta kanglongi wangmada tawroidaba kaya tawba rehabilitation center singbu mideng changbinaba pendaba wakat kaya lakpana warak watemba hauragani sirol asina hai Bisnupurda leiba Union Kauba Rehabilitation Center asina tawpham sungthok thoktaba aikhoigi khunai asida yemongnaba kaya tawduna lakpa matam changle Hairiba Center asibu chalaibada achauba ki role lauriba kalu hairiba misak asina
Soibam Laika area dagi Longjam Elina Kaubi Masamawa Leirabi Asiga Lautuna Duna Mue Kaya dagi Center Asibu Puna Salai Minagani Haina Achoba Senpam Lautok Laga Namthak Tobiduna Tantok Pirakba Sel Taururagana Akal Aring Singlaga Fajadaba Wahi Watana Pakumpiba Kalu Hariba Misak Asiga Marisul Lainari Bi Masamawa Leirabi Longjam Elina Kaubi Asiga Manaduna Imung Manungi Ayaba yaudana mipa mipun tauba kaya chathaduna lagli kalu hairiba asina imung manungi ayaba yaudana phaduna thamliba sel thungi awaba mayoknariba client singi imung manungi nupi oibi singda izat yolaga makhoigi pifam thokpa senpam purakadabani haiba kanba wafam sing sidinabadagi record na singba khusinarakuna wakalagle wakat asida client singbuna hairiba rehabilitation center asida thamjilaga client singi nupi amadi masal mache singbu nampuda thamduna wakat asida client singbuna hairiba rehabilitation center asida thamjilaga client singi nupi amadi masal mache singbu thamduna maril laishinba yauri hairiba maral kaya achina maram oiraga reunion hairiba rehabilitation center aste Kanglaipaki Miyamdagi Muthale loinana kalu hairiba misak asiga loinana Elina hairibi masamawa leirabi ani ase numit nini phawbagi manungda lupta makoina tawjakiba maral sing yadaduna changjerakadabani haina social asina makha taragli Kumjali Singani Kulhumdoida North East State Singi Manungda Manipurna crime Kwaidagi Wangba State Oiki Haina report Amana Fongdoragli Kumjali Singani Kulhumdoida Indiagi Awang Nongpok State Singi Manungda Manipurna crime Amadi Riots Kwaidagi Wangba State Ama Oiki Haina agency da Phangba Pau Amana Hairi National Crime Record Bureau NCRB na thokpa report amagi matung ina kumjali singani kulhumdoidagi tholakiba Manipurgi irang asida scheduled tribes singi mathakta chathaba crime amadi atrocities sing Indiagi manungda Manipurna khwaidagi masing wangba oike kumjali singani kulhumdoida Manipurda crime report Lising tara mariga chamriga kuntare laki kumjali singani kunithoida Chatruka kuntrani thoi lakpa ka loinana kumjali singani kunmathoida chaunga nimfu manga laki kumjali singani kulhumdoida scheduled tribe singi mathakta chathaba crime report puna lisinga hunga chahunga kuntra mapan laki kumjali singani kunithoida sumnatagi amakhak laki loinana kumjali singani ga kunmathoida crime report nilne North East India gi manungda Manipur da khwaidagi wangba riot case amasong building structure kaya mai thabagi case yamna wangki sahi asida thokpa riot masing lising manga ga chamri ga kunmathoi amadi irangna maram oiduna property kaya mai thakibagi case lising taruka chani ga ahumni loinana huran chinthi gi case chahunga kuntra amadi gang robbery lisingamaga chaniga tara humdogi report sulaki haina report asina makhatari kumjai lisingani kulhumdoi asida mi hat mi pungi ke chamaga yankhai mathoi laki loinana mi hatnaba hotnarambagi report chanipanga tara nipan laki mi kidnap tawbagi case marphu mapan amadi rape case kuntaret ki report laki kumjai lisingani kulhumdoida crime against women gi case puna Chaniga ama report laki kumjali singani kunithoida chaniga nimphuni pan laki loinana kumjali singani kunmathoida chahunga ama laki Manipurda kumjali singani kulhumdoidagi haurakiba irang asina miyoi chani humpu hena sikre loinana miyoi kaya amana really came to sangdapam lawduna leidi Irabat ki sama kunmapan suba kumon thorampak chana pangthoknakre jananeta Irabat mideng chanba social reformer amadi freedom fighter ni haina governor na phongdokre kumjali singamaga chani pan maudra tarukta pokiba aduga kumjali singamaga chama pan yankhai mathoida laikhidaba manaba amadi awonba khunai amaki damag lanthengnaramb lamyan ba hijam Irabat ki chama kunmapan chuba mapok kumon thoramase Manipur yauna Manipuri singna khundari ba mafang kayada Pakchana pangthoknakre state lengaki oinadi Manipuri governor Ajay Kumar Bahalana lusingduna Imphal gi thangmei ban Lila Singh khongnang khongda leiba Irabat ki square da maira amadi heilei katuna ikai khumnab utkre Irabat ki mafamda ikai khumnab utuna pangthokhiba thoramduda Manipuri governor Ajay Kumar Bahalana hai Miyamna Sakhanglaba lamyanba jananeta hizam Irabat ase singthaningai oiraba social reformer political leader amasung freedom fighter ne Tungi midyeng chanba lusingba asina chokthaba leitana
कथोक्लंबगी थौनादुना ngasidi khunai asi lam kayada mangjil thana changchilba ngamle lairaba tola taraba lomi sing chaningai thakningai leijadraba kayabu manaba khunai da hingminanaba chokthaba leitana honaramba lusingbani haina jananeta hizam irabat pu singthaki